ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯪꯅꯥꯎ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ ngasi neinajagada asi page number 22 lamai kunithoi dani abdi ayauji mathang hajarake Meeteilol dictionary Meeteilol Waaheithangnau 95 suba wahaida kwa mingta noun masana makhal ama a kind of game 96 suba wahaida kwak tanba mingta noun kumhai ama a festival kumhai asi mera thagi tarani panbada ningthau Lanjingle Angam Atho Mayam Tinaduna Nungthilda Tauba Kanglaipak Manipurgi Kanglaisa Singi Kumaini. This is the map of Manipur. Meeteilol is also called Manipuri language. Manipuri language is the state language of Manipur. Manipur is a state of India present in the northeastern boundary of India. From this, we know that Meeteilol is the official language of Manipur, the state of India. Masi maming chatpa Kanglaisa Manipuri Singi Kumaini Haibadi Kwak Tanba Haiba Kumai Asi Maming Chatpa Kanglaisa Manipur Singi Kumaini Mera Thagi Tarani Panbada Ningthau Lanjingle Angam Atho Mayam Tinduna Nungthinda Tauba Kanglaipaki Kanglaisa Manipuri Singi Kumaini at English Harga, a national festival of Kanglaisa Manipuri held in the daytime on the 10th day of the month of Mera. Masangda amu Meeteilolgi wahai singasi ibu matamda English ki mayek singasa English alphabet singasa sijina targadi karamba mawongda igadagi habi matangda amu makhatana Meeteilol Yekchalon haibadi Meeteilol spelling matangda amu makhatana haijarake Audi Masdeda Yengbiu Meeteilol Yekchalon Meetei Mayek spelling Asterisk number 1 da Asterisk number 1 lere Tanba hai Tanba haiba wai asigi matangda haijarake Tanba haibasi khon khujing syllable ani na punsilli Tanba English ta ithokpada Tanba wahai amagi aroibada laiba khon khujing adu ba pa na oirabadi haibadi sigi wahai asigi aroibada laiba khon khujing asi ba sini Tanba haiba wahai asigi khon khujing ani laibda tanba haiba ba sina tanba haibsigi aroibada laiba khon khujing ni aduna wahai amagi aroibada laiba khon khujing adu ba pa na oirabadi haibadi ba sidaida pa natraga na makhoi omsi lai oirabadi amasung ba pa na gi hek mamangda oida laiba khon khujing adu mapung mayaka
masak manadaba lonsum amasung saitap nung oirabadi ba pa na mayek sing asi atap haploi se khudam da langba harji langba hai matam da ba hai ba wahai asigi aroi da lairiba ba hai ba khon khujing adi mai as hek mamang da lairiba si nung lai maramaduna sida langba hai matam ja baj de atap hapte langba hai na pani aduga english ki wahai da mase throw hai gani masang da tanba hai hai busi english da lazy hai sida na lonsum hai di mapung maik tagi masa oibo lonsum ni sida baj de atap haploi sumai tawduna lakpa hai busi english da karam na paga de have da english ki maik te letter de ibida lakpa ni sumai na ire english ki meaning da to come hai bani sida pas de atap tapte sumai tawduna tapna hai busi da 나기 mamangda leibo mayekche pa lonsumni masak hongba lonsumni madamaduna tapna haibisdeida nasdeida atap tapte english ki meaning da slowly haibani matang asideida ikon ningsinggadabadi sideida nung lairaba haibidi nung laire masangda sida masak mapung mayekte masak hongba na lonsum laire mapung mayekte masak hongba kok lonsum laire masangda mapung mayek tagi masa hongba palon sum leire sumai tawduna nung nalon sum kolon sum palon sum leire badi wahai ge aroi bada leiriba mayek ase atap sizinade matang asida ngasigi oinadi Meeteilol Waaheithangnau haibadi Meeteilol wahai mathang manau english harga Meeteilol dictionary nainajaba loijare channel asigi maming Manipur languages features haina kaujai channel asibu ahanba yengbu oirgadi like tawbiu comment kaya pibirau channel asibu subscribe tawbiu haibiningba kaya phongdokpirau ngasigidi matang asida loisinjarage mathangi upload tawu matamda aikhoi puna amu unaminesi